अहमद डायमंड टीवी चैनल यंग निर्मला थांजमना तराम नौचरी हौजी मखा चथजरकपदा लानथोकचरी राशि फल अमदी मतम मतमगी वाफम पुदोल तमजरी अहमद लानथोकचरी ngasi राशि फल मेष राशि नचानानागी लमदा सक्सु थोकपा खरा वाटलसु निंगबा थोंगनी नचाक नरल चाखोटकनी मियांग मरी फगटकनी हंथबदी लोइनगनु लेशा पाखंग सिंगी ओइना नुसिबना चाली वृष राशि साउनिंगबा अमदी फिंगबना नुंगाइफम खंगदबा लेगनी इंगथौ निंगथिना खंथरदी अफबा थबक पांगनी मरुप खनबा हैरबा यामना कानगनी लेशा पाखंग सिंगी ओइना निंगबदी थुंगनी मिथुन राशि पुकनिंग फाथना थौ पांगु ngaingamdaba tawganu akhang ahai saba matang charoi amadi marup mapang thajaba lugani matam khara lauko lesha pakhang singi oina yetnaba pamganu mangani karkarasi achumba chicharadi lakjabinaba leiroi amadi nangi natauda angambana chanbigani thajadana kanaba fangani irang puradi kainaba nangani lesha pakhang singi oina waronaba lei sinharasi laibak toina fava wakal thokpa afava maru phangba angambana chu chanbiba numitni naitom aruba warepti lauganu tahaganu लेशा पाखंग सिंगी ओइना नुंशिबा फंगबगी नुंगाइजै कन्या राशि पलंबा सेल थुम फंगबा याबा वाखल थोकपा फमथोन फंगबगुम मीना थागत पिबलै यत्नबदा मांगबा हंथबा लोइनबगी पेंदबदी लै लेशा पाखंग सिंगी ओइना निंगबा थोंगनी तुला राशि मिवा थाजबना नत्रगना चिंजा कामबना मांगबा लौसिंग चावबा मिगी वा थवोइदबना येकनबा चावखटबा थेंगनगनी अफवा खजिक्तंगदी फंगजगनी लेशा पाखंग सिंगी ओइना खांगबा कनबा फै वृश्चिक राशि मियामगी मतेंगना ख्वाइदगी चावना लन तानसिनगनी पाउ नुंगाइबा ngasisu तागनी नाइटोम इचंग थौगनु नरल मरम चादना मांगनी लेशा पाखंग सिंगी ओइना नुसिबना चाली धनु राशि लांगतक नबा फाथौ अफा अपुनगी थबक अमदी येतनबा यावरुनु चावना मांगनी मरम चादना थौना थौबा होया फबदी चावना यामना कानगनी लेशा पाखंग सिंगी ओइना निंगबा थंगजगनी मकर राशि अयेतपा चेनबा जरांग नबना लन मांगजबा अमदी पंगसिनबा खरा लेगनी अखंग अहेगी वा गावगनु येकनबदी हंथरनी अंगमबनसु चानबी लेशा पाखंग सिंगी ओइना हाइजबदी ताबिगनी कुंभ राशि वाखल थोकपा मियामना चानबीबा रापदगी कानबा लेंगदना लन चावखटपा अमदी पलंबा सेल थुम फंगबा याबा अफबना हेनबा नुमितनी लेशा पाखंग सिंगी ओइना पुकनिंग नुंगाइजगनी अरोइबदा मिनराशि येकनबा फावबा तेंबांग निंगबा नुमितनी मियामना पामनगदबा थबक थौरमदा खुद थाहौबा यागनी मीना लाक्चबा ngamloi हंथबदी लोइनगनु लेशा पाखंग सिंगी ओइना नुसिबा फंगबै नुंगाइ ngasi matam matanggi wafamda buduna lakchari apunba nungsinabagi pandam pumnamakna ngakna chatminagadabani मालेमदा लैरिबा फुरुप कांगलु पुमनामकी हौरकलोन येलहौ पुवारी सिंग लै अपिकपगिसु लै अचौबगिसु लै मखोइना लैरिबा लमसिगिसु लै मखोइगी लोल मयेक चटनबिनाट चाकसा युथक अमसुंग युमलै कैरै फावबगिसु लै मसिमकना मिपुम खुदिंगमकना मसागी मसक अमसुंग हौरकफम खंगननबा हौख्रबा पुवारीगी तमनरिबनी अतोपगी फावबा खंगननबा तमनरिबनी हाइबदी
ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯃꯁꯨꯡ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯝꯁꯤꯡ ꯂꯩꯖꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯁꯤꯡ ꯂꯥꯛꯇꯨꯅ ꯊꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯉꯥꯛꯅ ꯆꯠꯃꯤꯟꯅꯕ ꯁꯦꯝꯃꯤ꯫ ꯋꯥꯔꯜ ꯏꯖ ꯋꯥꯟ, ꯌꯨꯅꯤꯚꯔꯁ ꯏꯖ ꯋꯥꯟ ꯍꯥꯏꯕꯒꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯂꯪꯂꯥꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯕꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯤꯕꯁꯤꯃꯛ ꯂꯩꯕꯥꯛꯁꯤꯗꯁꯨ ꯇꯧꯔꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ, ꯍꯥꯟꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯀꯔꯤ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯣ, ꯍꯧꯖꯤꯛꯅ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝꯁꯤꯡꯅ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯅ ꯃꯥꯡꯖꯧꯅꯅ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯣꯏꯔꯛꯄ ꯌꯥꯕꯁꯤꯡꯗꯤ ꯈꯔ ꯃꯈꯩꯗꯤ ꯂꯦꯞꯊꯣꯛꯄ ꯉꯝꯅꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯗꯨꯃꯉꯥꯏ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯃꯤꯅꯤ ꯏꯟꯗꯤꯌꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯪꯅꯔꯛꯂꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯂꯩꯕꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝ ꯂꯩꯖꯔꯛꯂꯤꯕꯅꯤ꯫ ꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯂꯩꯉꯥꯛꯂꯣꯟꯗ ꯑꯑꯣꯟꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯇꯕ ꯍꯥꯏꯕꯗꯨꯅ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯂꯩꯔꯛꯂꯤꯕ ꯄꯥꯟꯗꯝꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯏꯕꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯑꯃꯗ "No land are foreign, no men are strange" ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯕ ꯂꯩ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯂꯤꯇꯔꯦꯆꯔꯒꯤ ꯋꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯕ ꯐꯥꯎꯕꯗꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯃꯗ ꯆꯦꯜꯍꯟꯒꯗꯕ ꯐꯖꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯏꯍꯨꯜ ꯑꯃꯗꯤ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯂꯣꯟ ꯁꯣꯝꯗ ꯄꯨꯂꯞ ꯆꯠꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯄꯥꯟꯗꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯉꯥꯛꯅ ꯆꯠꯃꯤꯟꯅꯕ ꯍꯣꯠꯅꯕ ꯆꯪꯏ ꯍꯥꯏꯕꯅꯤ꯫ ꯄꯤꯛꯂꯕ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯈꯔꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯣꯝꯂꯦꯟ ꯑꯃ ꯇꯥꯜꯂꯛꯄꯒꯤ ꯋꯥꯐꯝ ꯂꯩꯖꯔꯛꯂꯤꯕ ꯄꯥꯟꯗꯝꯁꯤꯅ ꯌꯥꯗꯦ꯫ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯂꯣꯟ ꯑꯃꯗꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯇꯤꯟꯅꯩ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯌꯨꯝꯊꯪꯅꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯄꯨꯟꯁꯤꯟꯖꯈ꯭ꯔꯒꯦ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ꯫ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯂꯣꯟ, ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯂꯣꯟ ꯆꯠꯇꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯣꯝꯂꯦꯟꯁꯤꯡ ꯄꯤꯌꯨ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯒ ꯃꯥꯟꯅꯅ ꯆꯠꯄ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯑꯆꯧꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯂꯩꯕꯥꯛꯁꯤꯗ ꯄꯨꯟꯁꯤꯟꯖꯈ꯭ꯔꯒꯦ ꯍꯥꯏꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯌꯥꯕ ꯌꯥꯗꯕꯒꯤ ꯋꯥꯐꯝ ꯇꯔꯥꯏꯅ ꯊꯣꯛꯈ꯭ꯔꯗꯅ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯆꯦꯟꯕ ꯋꯥꯐꯝꯕꯨ ꯍꯧꯗꯣꯔꯛꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯃꯊꯪ ꯆꯣꯡꯊꯣꯔꯛꯀꯅꯤ꯫ ꯋꯥꯐꯝꯁꯤꯒꯤ ꯏꯍꯨꯜ ꯐꯥꯎꯕ ꯆꯦꯜꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯁꯤꯡ ꯌꯥꯝꯕ ꯈꯔ ꯍꯦꯟꯅ ꯐꯥꯎꯕ ꯐꯨꯔꯨꯞꯅ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯗꯨꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯥꯝꯕꯩꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡ ꯆꯠꯆꯔꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯅꯠꯇ꯭ꯔꯒꯅ ꯈꯔꯕꯨ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯑꯃꯗ ꯅꯝꯗꯨꯅ ꯑꯣꯟꯁꯤꯟꯍꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯥꯟꯅꯗꯕ ꯈꯦꯟꯅꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯑꯃꯁꯨꯡ ꯇꯥꯟꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯈꯔ ꯄꯨꯈꯠꯅꯔꯛꯂꯣꯏꯗꯕꯅꯤ꯫ ꯃꯅꯤꯡ ꯃꯃꯥꯡ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯅꯔꯒ ꯄꯨꯝꯅꯃꯛꯅ ꯌꯥꯅꯕ ꯑꯃꯠꯇ ꯑꯣꯏꯕ ꯄꯥꯟꯗꯝꯒꯤ ꯆꯠꯅꯕꯤ ꯉꯥꯛꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯕꯨ ꯄꯨꯔꯛꯄ ꯉꯝꯂꯕꯗꯤ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯀꯟꯕ ꯋꯥꯍꯩ ꯈꯣꯟꯗꯥꯁꯨ ꯉꯥꯡꯅꯔꯛꯂꯣꯏ, ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯨ ꯑꯃꯠꯇ ꯊꯣꯛꯂꯣꯏ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯑꯍꯥꯟꯕꯗ ꯑꯩ ꯈꯛꯇꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯒꯤ ꯄꯨꯝꯅꯃꯛꯅ ꯂꯥꯞꯅ ꯅꯥꯊꯩꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯄꯨꯝꯅꯃꯛꯅ ꯌꯦꯠꯅꯗꯅ ꯌꯥꯅꯕ ꯄꯔꯤꯡ ꯑꯃꯗ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯄꯥꯟꯗꯝ ꯑꯁꯤꯁꯨ ꯑꯄꯨꯟꯕ ꯅꯨꯡꯁꯤꯅꯕꯒꯤ ꯄꯥꯟꯗꯝ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫